Bill ahung ki matang da all political party ki team na Prime Minister mari Home Minister soidan unarugani adubu ayaba lawna bagi matam ngainari haina Chief Minister na phongdokre. ILP chana halu haiduna maheroi sina Imphal Pangai lambi da rally chakre tarini debi ki JS na hayang ayu pung manga dagi matam kaktana Uripok Kangchup lambi ban kaukre. JS Churachandpur na travel area sina kaukiba pung nifunipan ki ban na chingi mahusa ki punsida chauna akaiba pikre. Amasung Impact News ki laikai ki wakat thorambu tabiduna Works Minister amari local MLA na iroi sembada lambi ki tunung yengsingkre nung lengoi thaiba hokre. Mayam bukurum zari dung yang biri basi Impact News ni ay bidyar ni tingu zamna pungja sifaw bagi maroiba pausing miyam da bizari. ILP ki matang da all political party ki team na Prime Minister amadi Home Minister unaduna wari sanana ba ayaba launa ba matam ngainari haina Chandrakirti Auditorium da thoram yaururaba matung paumi sing na hangkiba wahangi pau kumoina Chief Minister Okram Ibobina phongdokre. Praja section kharana yaning da ba phongdoklibasi matau karam na waroi sin purakadagi haibagi matang da yanada ba laiba sasu phaminaraga wari sanaraba matung soidana waroi sin ama purakani haina phongdoklamki. Ningsing bayabadi tha asigi tang tara da phangkiba all political party ki mifamna tha asigi tang tara taruk fawbada Delhi da punna chatuna yelhomi kanaba bill ahumbu ek onbada president na ayaba pibina batak singani haina warep lauduna miyam da khangan ba laikhrabani. Akhoi Honorable Prime Minister ki Home Minister ki appointment sik tawre adu moina hek hairakpaga mayam pulap chatnanaba haina maina akhoi ngaire leibane yetnaroida akhoi faminaraga adum gyan tamina ni ne soidana ki yetnaba leiroi Nakalamaromda JCILPS ki convener Khomdram Ratanna Manipur government amadi lamdamasida leiriba political parties singna ILP ga mari leinana pass tokiba bill ahum ekta onnaba hotnabada na thaiduna leirabadi June 19 gumba miyamgi ihau lakpa yai hena akanba wafam thamlakli ngasi Sega Road Konjeng Hazari lekai da leiba JCILPS ki office ta Paumi Singha unabada Ratanamkha taraduna Yelhomi kannabagi damak center da taksin badagi municipal council gi mikhal na hena maru oi haina khanbadagi all political party gi mihut sing center da taknaba chatkidre drafting committee na draft tawre haiduna center da taknaba chatabasi ihawasibu thintha hannaba hotnaba mali laiba gamena sinamiyang gi ihul khangna thabak tawhaningi haiki ILP ga mari leinana pass tokiba bill asi lamdamasigi chingamasung tamda tariba miyam gi ni haina ratana makhataki Laiba municipal council election na maruiba akoi ki Delhi sapana taga akoi ki taksalubagi posidagi moi ticket pibagi nomination file dobagi bol khombi pote na changba oina miyam su ubu phanghe dare masi yamna akoi ki asobe state amani yelomi ki marai bokse chap mane singda laiba yelomi ki tamle yelomi marai chap mane haiba singsi kanna bhona da akoi khudum daita logodom ne ba jingmi tammi ki miyamna amona wakhan khadabiu akoi masen mapangi kanama beset ne sai thonjina illa kanda akoi masen Tugaina basiliba, Yelomi sing muna basiliba, kana magi thon sing jai, mesti koi lapthong ngale kanda koi gyan tamina basangi na I thamjaningi. Inner line permit system chana halu haiduna leptana changsi lakhiba khongjang gi saruk amoina ngasi Pangai maikai da leiba school tararongi mahairoi sina rally chatkre. Masing yamlaba mahairoi sing aduna ngasi nungthilpung anirom tabadagi 100 Flowers Higher Secondary School dagi hauduna Pangai kaithel fawba rally lakhi. Mahairoi sing rally na maram oiraga Pangai kaithel thonglon ki mafamasida mahairoi sing punsinduna ILP chana hanaba demand tawki loina na Manipur da ILP chana halu mitop changwa thingu pass tokiba bill act on thou yelhomi kallu mitop na vote le payaroi long live Manipur haiba na chingba kholau kya saruk yakiba mahairoi sing na lauki Asi changjaliba khongjang ase Manipur government na phajana ubam thokpane makoi tumina election bam thokte makoi jo ima leibang masa amane panglai pasigi masa moiraga yelhomi mayam je kannaba makoi ne hena thongna leina lamjing duna hona gadamne tumina leithoga Delhi da sali tanari assembly da pass taw dore khotore hairaga leibai mahuta sa ek to onthoga akan ba pressure pishalaga sa Manipur asibu ko tungi yelhomi kannaba hona biba beje akoi gi satra singi amasong iram da Manipur asigi papam banya na phomukani
Joint Committee on Inner Line Permit System JCILPS na Manipur da Inner Line Permit System chana halu haina changsilakliba khongjang saugattuna ngasi National Highway 37 gi mafam kayada miyam thoklaktuna wakanifam phamkhre lambi thingduna tire mai thakre Jingmairong apunba loop ki mitiang makhada Jingmairong khongnangani karak Jingmairong mamang amadi maning lekai amadi sangafam da miyam na lambi thingduna wakanifam phamki Khabam namkhai amadi matai gi miyam na wakanifam chathaki Mantri Pukri Bazar dasu bajar asigi akoibida leiba miyam na wakanifam phamki Luang sangbam dasu luang sangbam apunba nupilom na sinu wakanifam chathaki Koirengai Nilakuthi Khongangpat Mantri Lekai Phaidinga Bazar Tendongyan Maharabi Sekmai Bazar dasu yamlaba miyam thoglaktuna wakanifam phamki amadi thingki Kurukul da Kurukul apunba nupi chakhat loop amadi Kurukul Student Wing na sinduna wakanifam phamki Highway thingduna tire mai thaki amadi makhal amattagi gari amata chalhankhide ngasigi wakanifam aduda saruk yakhiba miyoi singna Imphal Dimapur lambi gi mafam kaya thingki lambi thingliba sigi mayokta lakpa gari ama Nilakuthi da khoisaunaraba miyamna amang ata thokhanki JSC against the brutal assault of Taurangbamongbi Tarini Devi na hayeng ayuk pung manga dagi matam kaktana Uripok Kangchup lambi ban kaukre Banbayai thasi nipanda JSLPS Women Wing na sinduna chatkiba maira rally manungda police personnel singna phubagi thaudokta Taurangbamongbi Tarini sokibani loinana thaudok asibu yaningdaba phongdok poina mara leiba police personnel da matik chaba dandi pidri fawbugi oina Tarini chara hinbagi khongjang changsilaklibani Ngasi Uripok Sorbon Tingel Lekai Community Hall da pangthokiba mifam amada JSC gi Women Wing Convener Thongamongbi Sunitana Tarini Furam liba thaudogasi matangda mara leiba sing matik chaba dandi piu haiduna Chief Minister Deputy Chief Minister DGP amadi Uripok Assembly Constituency gi MLA da memorandum pisin khiba lekhre adubu ngasi fawada hiramasigi matangda government ki maikadigi paukum pirakhiba leiti haina pendaba phongdokhi Nakal Amaromda, JSS na hayeng ayuk pung mga dagi matam kaktana chathagadoriba banasida School College, Dharma Karma, Anaek, amasung Essential Service Kamari Lainaba Singidi, Athingba Leiroi, Haina JSS na Fongdorakli. Uripok Kangsuprok ke hayeng dagi, hayeng pung mga dagi matam kaktana tawzagadoriba ban asida apapata thokpa puna daita puna mag sarkana pubigadani maramdi akoina tawzariba khodimak se sarkana response amata pibirak tabadagini amasung tungda nupi khunaida sigumba thodok thoiba se amuga hanna thoklak tanana bagi damakta tawjabani sarkana asida action lokhat piraktraba maran leriba culprit asibu puthoktuna dandi pidraba chairak pibidragadi akhoi akanba khongjang oina khoigi hojik tawgadaba council gi vote puna mak khoi thingjanjagani Uripoki oina Uripok Sorbon Tingel da leiba Taurangbam Tarini chaliba thasigi tareta State Security Force na ILPS ki haunam thanabagi namada tamthina phurambagi thawongbu Lok Jan Shakti Party Manipur State Unit na nungaitaba phongdorakli Tarini na chara henduna state government ta justice fanganbiu haiduna miyanga loina na changsileba khongjang asida Uripok Assembly Constituency ki MLA amadi government na tumina laisinbada pendaba su phongdorakli Electoral list gi nan Manipuri sing lauthok trabadi June anida pangthokadoriba IMC gi mikhal thingzingani haina JCLPS Women Wing na Jacksonwa thamlakli ngasi JCLPS ki Women Wing gi kangbu amana Imphal West DC da thomjinduna midop sing bhot thadaba yaroi makhoibe electoral list gi lauthok haiba kholaw kya lauduna thomjinki tungda police ki team ama laktuna khongjang changsiliba singbu DC complex gi mapan thokhanki JCLPS Women Wing gi convener TH Apabin haikibada Numitara mangagi mamangdagi voter list gi mitop lauthokpiu mitop na vote thadaba yahanganu haina khangan khrabasu ngasi fawba DC gi maikaidagi karigumba paukhum amata piraktabadagi ngasi Women Wing gi kangbu na voter list mitop yauribra haibadu khangdok na balakibani haiki 하이비로 ngasi tawrisi thawdok sima ta ngasi tawrise akhoi na mamangda lauthokre ba sida exhibition drive chathagre ba ko voter list gi mitop lauthok piu mitop na bole fan bi kanu haida hana law drive chathagre ba adu ngasi thama khai ma pharbaw da ngasi baw manung da DC gi site gi karingumba ma ta bawa voter list gi mitop thu ma chi lengdri ba adu na manu ka ngasi gi drive chathari bani lauthok hai bi dimane akhoi na tawse voter list gi mitop to lauthok hai bi dimane ni hek lauthok tri ba khoi huji Imphal municipal gi bot laidana tangani denida mase sukya yaroi khoi miyam na thinga JCLPS na yelhomi kannabagi pandam da changsiliba ihawa sibu saugat poina
Apunba Manipur Matamisai Kanglop Amik Sumang Lila Council All Manipur Sound Service Association Punna Sinduna Lakliba Tang Tara Mapangi Ayuk Pung Tara Taba Matamda Andro Parking the Wakani from Chathagani Haina Amiki Publicity Secretary na Thadorok Pachirol Amana Kangalakli Association Sing Asiga Mari Lena Bamio Singna Mifamasil Sarukyabina Ba Cherol Sina Pau Jelakli JSC against the anti-tribal bills Churachandpurna Chingi area sing the Kaukiba Pungni Funipangi Banna Chingi Mahosagi Punsida Chown Akaiba Pikre Ayuk Angan Badagi Hauduna Ban Sagot Pasing Infal Moregi Lamkang Kunauda Aduga Chandel District Headquarters Road Ki Liwa Changingda Lambi Thingduna Gari Amata Chalhan Kide Mahai Tampham Sang Amadi Bank Sing Thonglona Ki Government Ki Office Mi Karakpagi Chang Yamna Name Ki Infal Jiribam Amadi Infal Tamenglong Lambi Sing Pumtak Taki Jiri Tupul Railway Project Sulep Ki Jiribam Amadi Tamenglong Da Mahai Tampham Sang Dukan Amadi Lalolitik Tawfam Punamak Thonglona Ki Lambi da Tire Mai Thaduna Amadi Nauri Paiduna Lambi da Lakpa Mi Sing Buki Han Ki Khongsang dadi ban sogatba singna gari gi so fawba munki Ukrul district tasu mahosagi punsida chawna kaiba oiki ningsingba yai ILP gi bilahumbu ek oihanaba all political party gi delegation amana Delhi da chatnaba sem sariba asigi mayokta ngarang ahing nongyai dagi JSC against the anti tribal bill Churachandpurna pungni funipan gi ban kaukibani Tina Sinduna Thasi Kunitoi the Pangtokani Haina Toramba Miamgi rally, Matam Karagi in a Yaitokle Haina, coordinating body on Settled Tribe Demand Committee Maikadigi Tamlakli. Uripok Hawam Dewan Lekai Labor Settled Tribe Demand Committee Office Ta, Pami Singunaba Amada, coordinating body on Settled Tribe Demand Committee convener Mutum Churamani Nahai. Maitaibu Settled Tribe ki list Chalhanaba Hotnabada. Honaba haibasi Manipur gi apunba saktambu hena chetsin hanbaga loinana maitaisu awang nongpok India gi maruina Manipur ga manaba yelhomi singda piriba ngaklawadu pihanaba hotnabani adubu hauzik Manipurda inner line permit kamari leinana ching amasung tamda oiriba phibambu munna khanaraba matungda committee asina rally asi matam kharagi oina yaithokpani Adubu Numidasida Miyangi Oiba Mifam Ama Palace Compound Laiba Iboyama Sanglenda Pangtokani Loinana Numidasida Loop Sansthan Amatana Ban Blockade Amadi Strike Nachingba Tobiganu Haina Committee Asiki Maike Digi Tamlakli Miyangi Oiba Kongchasi Chatsi Haina Torang Toragasu Halaman Singsina Lairiba Manipurda Inner Line Permit Ki Sing Amadi Tamda Charang Nariba Masina Maram Werekanda Ekoi Matam Khara Yaithoksi Tangkuni Thoisideda Miyangi Oiba Public Meeting Ama Halaman Singna 2012 Tagi Mapam Chatana Unaruba Thawai Yaubiba Halaman Sing Adu Maruma Pang Sing Loina Coordinating Body na Mating Pang Akanda Koina Meeting Mapam Kudingi Chalaga Sinajaruba, Wari Sanajaruba Mayamse, Masiga, Tanarakanda, Makataba, Hojik Changjaliba Kongjangse, Masidagi Hena Kanba Kari Changsan Sige Haiba, Miyangi Oiba, Lona Naba, Akoi Hariba, Tangkunito is Sinjabani. Lamda Masigi Poweraba Aiba Ibikea Natambiram Liba, Korirol, Sahitya Kya, Nasigi Haurak Liba Naharos in a Pabangam the Badona Urak Libasi, Mataukaram na Kokan Kadagi Haiba, Kananaba, Matam Oiri Haina, Chief Minister Okram Ibobina Fundokre. Cultural Forum Manipurgi, Yankai Nipan Suba, Apokomon Tauranga Mari Lenana, Chandrakriti Auditorium, the Pangtokiba Tauram, the Chief Minister na. Jahi Kayagi Mamangdagi Lamda Masigi Ching Amaditam, Anigi Marakta, Nungsi Chanana Himinarakpagi, Kudam, Lamda Masigi, Kalama di Sanskriti da Mamitari. Ing Tapa Kunayama Purakna Bagi, Lam Ama Oiba Kalama di Sanskriti as Singak Senduna Lakpana, Ngasigi Mirolna, Kudol Oina Fangbani. Cultural Forum Manipurna, Matam Kayagi Mamangdagi, Masagi Oiba Mafam Ama Pibinaba, Government Haizaduna Lakpadu, Atuba Matamda, Mafam Ama Tidok Laga Pinanaba, Art and Culture Commissioner Ga Kanaba Hore. Atuba Matamda Lauk Tok Lagani Haina Chief Minister na Fongdoki. Ngasi Pangtoki Batoromaduda, Ching Amadi, Tamanigi Saknaiba artist Kayada, Manamatum Piduna Ikai Kumnabu Utki, Loinana, Lake Hidraba Singima from the Su, Miam the Lake Katuna Ikai Kumnabu Utki. Samajbu Himai Chumnanaba, Akoy Society Sibu, Afaba, Maikaida Lamjing Binaba, Aduga Koy Kala Sanskriti, Tambinamiba Halaman Sing Mayam, Nasigi Forangi Labiba Member Sing Mayam Singsina, Tambiram Gaduriba, Akoy culture, Akoy Sanabi, Akoy tradition, Masideda, Pibiram Gaduriba Mayam Singasi, Akoyna, Basana Zulaibu, Pangaroidoba.
ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯗꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯀꯩ ꯀꯂꯥꯒꯤ ꯄꯨꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯝꯕꯤꯔꯝꯃꯤꯕ ꯄꯨꯀꯩꯁꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯟꯅꯤ Federation of Government College Teachers Associations Manipur Higher Education Code Chana Hanabagi Matangda Haizarubada Education Minister Dr. K. Ratan Kumar Amadi Education Department ki Director na Hiramasigi Matangda Mari Lainaba Singa Khana Nainabagi Tanja Pirakpagi Damak Association Asigi General Secretary na Thadorokpa Cherol Amada Thagat Wahai Fongdorakli Imphal manungi maruiba lambi singda miyamna chathok chasin tawbada hena khudong chaba pina bagidamak lambi gi footpath khopchin nuna thamba potchai sing asi Works Minister Khetrimayum Biren Masayawna lokthokhan khre Minuthongi mamang thangba saruk IMC gi mang crematorium manaki lambi nakalda paisinduna thamlamba u sing asi police personnel singa loinana mari lainaba authorities singna lokthokhan badanatana kharasu fagat khi Government na hanadagi demarcation tawba loikraba lambi gi nakalda niyom lana lam khopchiliba sing miyam gi yenglaga makhatana takthokpagi thabak chathakigani hairiba sigi damak mari lainaba DC amasung SP singda minister gi maikai dagi khangan kiba laikre hairi ngasi chathakiba eviction adusu government ki niyom gi matung inna mangjauna lawthoknaba khangan kiba laikrabani hairi Ngasigi pauche singda aina thingkraba lalholup ke CPMJ sina mioi khara Manipur University da senja thumja madi drug karbar ga mari leinei haina mara sikhibagi matangda paugi mifam ama pangthokre Banbaya University asida furniture supply toba kyamgai dagi laurengbam rame langthabal mantri khong mayai lekai dagi MU da senior assistant oiba sorok khaibam achau amadi achau gi loina biga loinana lekai asidagi khuraizam abecha si drug karbar ga mari leinei haina KCPMJ sina ngasigi pauche sina laukthokibani Hiramasigi matangda MU da senior assistant oiba sorok khaibam achau na phongdokhibada Mahak amadi laurembam ramebu MU gi achauba senfam manghanbaga mari leinei haina mara sirak lebasi yaningde wafam asina chumbo oirabadi hairiba senfam sing adu karamba matamda amadi kamdauna manghan khibano haibadu khangan biyu haiki Mahana makha taraduna jahi asigi April 19 da pauche singda lalholup asina numit humni gi manungda wakhal taminasi haina haikhrabasu makhoibu unanaba pambai amata pirakhiba leite Miyangi mayokta laiba drug ki karbar tawi haina mara sirak libasi tasengna yumfam yaudaba wafamni kariguma makoina karbar asiga mari lainaramba tarabadi miya mamangda puthokpiduna hakpa chayak pibada yazagani haina mahakna phongdokhi nakal amaromda haukiba me 15 gi numidang pung 10 rom tabadwaida laurengbam ramegi Kanchipurda leba dukan amada bom langsinduna pokhai halamba thogdogatu KCPMJ sinani haina ngasigi pauche sigla sengdorakhiba laikhrabani KCPMG की सिनाउसिंग अखोइबु एंटी सोशल ओइबा ड्रग का मरी लेना वफम अमा थंबिरपसे लेबाक मांगनब सिनबा मीने खल्ला गय मयाम मांगदा पुथो खंगोइनरगा अदुम हातोकबिउ अइ केसु काइदे असिदा अकीब केसु लेते सिनाउसिंग हाइजनिंगबदी कनागुम मरुमदा कइगुम मी खर खकी थविनसिंदा हेक्ता अंहाइदा हाइबदुदी इसान सुया याजनिंदे अखोइना कइगुम सोइखिबा लानखिबा यावरगसु सिनाउसिंगना ngakpiu aranba Dragadi Miyama Mangda, Chinanau Singna, a Kubunuxibuna, Shantopiu. Joint Administrative Council of All Manipur Trade Unions Council Amtuk Amadi All Manipur Government Employees Organization MGO Sinduna Taruk Laksuba Black Day Thoram Pangthokre Thoramasi Ngasi Bauprada Leba JSC of Amtuk and MGO Office Pangthokibani Ngasigi Thoramadu resource person in Sarukyakiba social scientist Dr. Dhanbir Laishram na haikibada Manipur Khangatana India gi mafam pumbada leiriba lengakpagi mawong ase military rule chalaibadona command tawraga thabak tawbagi chatnabi leibadagi sinmi sing amadi miyamna khudong chadaba kaya mayoknabani haiki mahakna makha taraduna government ki office singda thabak suriba sinmi singna thagi tolok fangliba se miyamgi thabak tawbagini adubu leiriba office sing asida changbada miyamda aki tuzungba hangoiba fawhalle haiki amasung sinmi singna thabak tawbada tolok khaktagi khandana leibak miyangi khalaga thabak tawbiyu hainasu Dr. Dhanbir Laishramna sinmi singda appeal tawkhi
ningsingba yabadi haukiba chahi lisingani taragi me tara tareta JSC of Amtuk and MGO na makhoi gi dabi talubagi damak JSC asigi sinmi humfu mapan government na phajinduna otpanaiba tawkiba thawong adu yaningdaba phongdokpa amadi adugumba thodok adu thoktananaba chahi khudingi me tara taretpu JSC asna black day haina palan tawduna lakibani India की उसे क्वालिटी के साथी ने ना रही development of administration and the administration of development ना development में हमसे तो मतलब administration develop तो होते हैं ना administration जब तक develop तो हम से ना करना थमक को मतलब न्यूज़ की ईरान से यदि कोई को officer अमत ना लेकिन आप मतलब दा human relationship approach ना लेकिन आती है हाई बदी से ऐसे director ने बा ऐ खाद ले बा क्लास में पुंग ड्रामा तो इमखाई तार लायो कौशल लगा वाप ता हमदना एक्सप्रेशन कॉल तो तो होते थिंग नोंग ने अदु दि माना कोई सिबु माना मागे सबऑर्डिनेट स्टाफ सु माना मेचिन नि पार्ट अमदो खले यामना मरुइबा दुबनिना या मरुइबा थौसिल थौरांग म्याम तोबिरगा मणिपुर म्यामदा एडमिनिस्ट्रेशन जी एक चौखला खानदा डेवलपमेंट फंगदबने से खलगा कुमांग सबसिन संगदो पीना बोइसनु खंजगे Matang Swice the Bream Lozage, Manipurum de Malegi Tongan Tongan be Pau Singalona, break the Gam Tunancherake, Impact News for meeting that review. Delta Tutorals for CBSE. Admissions open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorals between 6 a.m. to 7 p.m. The first urban cross hatchback Datsun Ready Go with 800cc Supna Tagilupa Lak Animakai Piva car Sigi features Sindi ground clearance 185 mm, space 222 liters, power steering, drive computer, mileage 25.14 km per liter, immobilizer, passenger class warranty. Lupalising mga khatana book Tobi Horo, Island Nissan near Standard Robert Higher Secondary School, Kantipur, Imphal. Datsun Ready Go. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Mayambo umukan na taram nogsari bulletin na sige makataba pa umiyam da pizari. Impact News na chayol kudingi irai numit ki numidang pung taruk taba matamda sandokpa laikai ki wakat haiba program asi mari lainaba sing na tabi duna laibak miyam gi damak chawkhat thaurang amadi yai fanaba gi thauram sing paikhatlakli. Chaliba tha asigi tang tara humdoida sandokhiba iroi sembagi mafam kharagi miyam gi wakat tarba matungda ngasi pung Ayuk pung tarung makai taba matamda Works Minister KHS Biren amadi Oripo Assembly Constituency ki MLA L Nandakumar Laktuna Oripo Kangchup Road ki Iroi Semba Mamang amadi Mayai Lekai gi lambi gi saruk sing yang sin khibagaloinana ngase yuk pung mapan makhairom taba matamda PWD na JCB dipper amadi roller tharaktuna lambi system jin bahokre Imphal Municipal Corporation ki Ward number 27 ki Ward member Akoizam Manglem na Impact News ta phongdorakpada Hai balambi asi sem nanaba mamang dasu nung lengoi gari mapot taret haizinduna pothole main kibalai kre asigumba miyam gi chakhat thaurangi thabak sing asi tung dasu paikhat pinaba mahakna appeal su tauke soklaba jaga asi yengbidana moi ani ni puni yengbirambadagi balosingan pubirakna adai lolar mayam pubirakna masigi khudak te semjan biba asigi damakta akoi gi local MLA Pong Nandakumar amadi akoi gi hauji Work Minister Biren bu akoi gi maikai degi hana akoi nungai ba phongdok chari asina taba to pada lairiba polhon sing asi mention bigani hana su khanjai dre lairak tabana maram oraga hairiba lambi thong se phalak tabani hana akoi lakai gi maikai degi haijaningi aduna yamna thuba matam da drain sima su akoi seman jiningi impact ki irai khudingi nungthin gi nungdawaram pung taruk ta santok piriba lakai gi wakat hairiba program asi hana matung tana adumak santok piu masi akoi Wakanda akhoi praja gi wakanda khoi yamna kanai haiba madumaso khoi thamjage khoi gi site gi Thangal Bazar Khoyathong da leiba Reliable Cargo Movement RCM Private
ट्रांसपोर्ट ऑफिस से युग पुंग मरीग मिनिट 15 चटपदा आईडी बोम अमा पोखाइख्रे बोम असना ऑफिस असगी सटर अमदी ऑफिस असगी मनाक्ता लेबा बिल्डिंग सी थोंगनावगी मिंगसेल सिंग अमांगता थोखी ऑफिस असगी मायोकनना लेबा हेल्थ केयर सेंटर अमगी बिल्डिंग सु अमांगता थोखनखी अदुबु लाइबक फबदगी असो अपनी याहोद्रे हेल्थ केयर सेंटर असगी क्लाइंट ओरिबी अथोकपम ओंबी लेबाक लोटपीना मियाम तिन मफमदा बोम पोखाइ हनबबु यानिंगदबा फोंदोरखी लोइनना तुंगदा संगबा थौदो से थोकहनबिगनु हाइना अपील तौरकली मैम जी पुलप लेरीद ए अचा अथक पोरेना अचा अथक जारगा लेरीद दंग हाइब मखोल ताई कदोमदनोन हेन येंकान हेक फमीजी ओपोजिट मैखू कारग वांगना पाइखल्लाए पोखाइरिब मखोनजिगा मैखूजिगना मनिंग थंगबा ट्रांसफॉर्मर मखोंग मनाक्सिगी मैखूदी काखलाए मफमसिदा लेरिबसिंजे मियामदुना लेरबदी मी चांगा तिलाबनिना माइकई असोमदसु सकजनबजु यावी अदो असो अपन नंगनी अदन पजामा ओइना यारगदी मियाम तिनबा मफमदा बोम पोखाइबजे तौहनबिगनु करी मरमगी बोम पोखाइरिबनो हाइबदो मखोइना अथुबा मतमदा सेंगदोकबिरो मियाम सोकदबा मियामगिदमक्ता खनबिरगदी असुगुंबा थबा असे तौहनजनिंगदे अमरोम इंडिया म्यांमार की चेयनदुना लेबा ngमखैगी बॉर्डर पिलर नंबर 79 मनाक्ता ngase योग पुंग 13 मिनिट 15 ताब अदुवाइदा बोम पोखाइख्रे बोम अदु बॉर्डर पिलर नंबर 78 ता लेबा अंगला परमेश्वरी तमिल टेंपल दगी मीटर 10 रोम चटलगा लेबा मफमदा पोखाइखिबनी 11 असम राइफल्स की सीओ एपी मनोज मौर्य पुलिस के एएसपी एम मूवी सिंह एसडीपीओ सदानंदा मदी कमांडो टीम न मफम अदुदा चंगसिनदुना येंगसिनखी असो अपन अमता यावखिदे हारिबा मफम असे असम राइफल्स ना तोइना पेट्रोलिंग चटपा मफमनी हाइरी हौजिक फाबगी ओइना कनागुंबा अमतना बोम असे पोखाइ हनखिबनी हाइना क्लेम तौरकपा लेट्री चाही खुदिंगी पांगथोकपगुम कंगला रिलीजियस कमिटी सिन्नुना थासी कुनमाथोइदा पाखंगबा चेंग होंगबगी थौरम कंगला मनुंगदा लेबा इबुधौ पाखंगबगी संगलेंदा अयुकी पुंग निपान ताबा मतमदा इरात थौनी थौरम पांगथोकलगनी हाइना कंगला रिलीजियस कमिटी की मेंबर न थादोरप चेरोल अमना खंगलकली इम्फाल म्यूनिसिपल कॉर्पोरेशन की वार्ड 28 की पांगथोकदोरिबा मिखल सिगी ngasi नॉमिनेशन फाइल तौबगी अरोइबा नुमित्ता हौजिक फावगी ओइना काउंसिलर मरफू मापन अमसुंग मेंबर चामगा निफू मापन्ना नॉमिनेशन फाइल तौख्रे वार्ड 28 असगी मनुंगदा वार्ड 9 इम्फाल वेस्ट की नियदुगा वार्ड 3 न इम्फाल इसकी मनुंग चनबनी इम्फाल वेस्ट के इम्फाल वेस्ट डीसी ऑफिसर रिटर्निंग ऑफिसर अमा अमसुंग असिस्टेंट रिटर्निंग अनीदा कैंडिडेट सिंगना नॉमिनेशन फाइल तौखी इम्फाल ईस्ट की सब डिविजनल ऑफिसर के ऑफिस कैंडिडेट सिंगना नॉमिनेशन तौखी इम्फाल वेस्ट की हौजिक फाउबदा काउंसिलर 53 अमसुंग मेंबर चामगा 19 नॉमिनेशन फाइल तौख्रे इम्फाल ईस्ट की हौजिक फाउबदा काउंसिलर 39 अमसुंग मेंबर 19 नॉमिनेशन फाइल तौखी मणिपुर गवर्नमेंट की डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स पर्सनल डिवीजन थोप चेरोल एमपीएससी लौदुना पांगथोकिबा एई सिविल अमसुंग एसओ ग्रेड 1 एंड 2 सिविल की मणिपुर कंबाइंड कॉम्पिटिटिव एग्जामिनेशन 2015-16 मेरिट लिस्ट यावरबा कैंडिडेट सिंगी ओइबा ओपन काउंसलिंग पांगथोकलगनी एई सिविल कैंडिडेट सिंगी ओइना लाखलिबा तांग 13 बाबूपरादा लेबा एसएसए की ऑफिसता अदुगा एसओ ग्रेड 1 एंड 2 सिविल की ओइना फर्स्ट एमआर की बैंकेट हॉलदा अयुक की पुंग 10 ताबा मतमदा पांगथोकलगनी कैंडिडेट सिंगना मसा मसा की ओरिजिनल सर्टिफिकेट सिंगा लोइनना काउंसलिंग असिदा सरुक यानबा खंगलकली चलिबा थासी तांग 15 सामुरौ अमदी थौनाउजम खुल अनी असिगी मरक्त चेनबा नंबुल तुरेलदा मोइरांगमयुम चावबा चही हुंफु सामुरौ अवांग लेकाई बु मंगक लेलगा तमथिना हाटलंबगी मायोक्ता लेकाई अदोंगी मियामना सामुरौ कैथेलदा वाकनिफम फमखिबगा लोइनना मतम कक्तना मयाई लंबी थिंगजिनख्रे ngasi lambi thingzindringai mangoinana wakat asi mihad asigi matangda sengkiba JSC-na Manipur Police ta ngasi pung 3 fawbagi manungda mihad pa putho haina memorandum pisinba leikrabani Moirang mayum chawba tha asigi tang 12 gi ayuk pung 13 makhairom taba matamda mayumdagi thokibani hairi hairiba mihad asigi matangda police na lamdam adongi miyoi manga phabasu leikhre ngasi wakani famadu da mihar pasing miam khangna cherak pigadabani mihar asi yaning de haibana chingba placard kya su sizinaki
ꯕꯟ ꯑꯁꯤꯅ ꯙꯔꯃ ꯀꯔꯃ ꯃꯍꯩꯔꯣꯏꯁꯤꯡ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤ माना अहानबा सत्खिबसी अखोई सापमगी जोइसिंग हारिबा नुपासी मागी फार्म इसिटकनी हाइदना सत्खिबनी मागी फार्मदा अहिंग सुलेलकपा याय हाय मागी फार्मदगी थोखराका मफम खंगदबनी नंबर 1 मा अखोइना मंगोदा सिंगनाबैदि नत्ते अदुगा मागीदा सत्खिबनीना अखोई खुन लैकाइना मंगोदा खितंग वारौबगिनी अदुगा अनिसुबदा नमैरापंग गोपी मोहन माकी मसासिंग मागी खोंगलोय खरा मसी सिंगनाबा खरा यावे हारिबा मियोइसिंगसी पुलिसना फाकटपदा यावे ngरang masang mamingdi pulisna takthorokte aduna phabadi mokhoi phabani aduna hariba miyosingsi government ge side gi mokhoi se mihatpani mokhoi mihatpanate haibadu sangtok piraktragadi akhoi makha tab khongdang changsagini aduga asibi masa akhoi postmortem tawba natragana asibi masa poloi bagi wafam khoi leijadri Hauzik awarapa kayana pik thalaba Sekmaijin Junior High School asi athuba matamda mari lainaba singna mityeng changbiduna awarapa mayam asi menkhatpinaba Sekmaijin Popular Club ki cherol amana mari lainaba singi pungning chingsilakli Thaubal Police Station gi manung chenna Khangabok New Market ta ngarang numidam pung 13 rom tabada mai haurakpadagi dukan taret sathina chakre Khundrakpam Bibisan chahi humfunithoi apokpa angogi bharada Sandokchaba dukan mari haibadi cosmetic electronics grocery madi cycle workshop sing mahina tumna chakhi Laisram Purnam gisu electronics hardware madi embroidery gi punna dukan ahum mahina chakhi akoi bada leiba miyam na mayadu kannab hona khiedubo LPG cylinder pokhairak padagi mayadu hena chaklakhi Thaubal Fire Service na pungkhai marom changna kanna hotnarba matungda mai chakpadu laksin mangamki Uripokta laiba Heritage Convent ki mapubu lairaba lomi sinmi miyamgi yeknabani haina aina thinkraba Maoist Communist Party Manipur gi Secretary Publicity and Propaganda Comrade Nonglen Meitei na thokpa cherol amana hairi School asigi mahai masing tambadadi apanba amati ayetpa amata piroi adubu school asigi mapuna masagi maral yajaduna makhatana muknaba thoktana ba hotnabana school asida tangdu laitaba puraknaba gi amata ngairaba lambi oigani hairi Malengi mafam khudingmakta pangthoknabagum ngasi Manipurasu World Hypertension Day pangthokre Know Your Number haiba thimda numidasi Manipur Heart Care Society na Jennings ki auditorium da pangthokibani Jahi khudingi megi tang tara taret asubu malem pumbada palan tawduna hypertension gi matangda miyam da khanghanabagi pandam da pangthoktuna lakpani loinana hypertension bu karamna kokhangani Karigi khudong thiningai oibano karino amadi miyamna blood pressure karamna maintain tawraga thamgani haibagi matangda thauramasina miyamda khanghanduna lakli high blood pressure oibana makhal makha kyagi laina mayok nahanbada natana siba fawba thokhalli ngasi pangthokiba thauramasigi manungchana how to do it measuring BP by automatic machine amasung know something basic about ECG haiba topic ta community luchingba sing amadi intern junior resident sing yoiba workshop amasu pangthokhi Ukrul Chandel Senapati amadi Imphal ge community luchingba sing da BP onanaba khulai sing yanthokhi Thauramasi Manipur Heart Care gi member sing society official amadi Jennings ki mahiru sing na sargyakhi aduna lasai silent killer haidana haksang ga kaisu man horkon tandadi faw da banina ngai tabat taw da banina yui puni magna si neglect tong ne blood pressure se kamai tong da on gani aduga masigi report se kana de pigani hai se makoisu aware oiru matum oire food jam sabi ba fiber jam sabi ba aduga loina na no da pung ama dagi ani minimum 30 minutes exercise taw ba namaga pung ani hok to ke sukai de 5 to 7 sana ke sukai de any type of exercise swimming oiro weight lifting oiro jogging oiro yoga oiro any type of exercise to people adu ergadi koi blood pressure gi habidi maintain tongna leibu ngangani haina asa tawse Lakliba megi tang kunmathoi ayuki pung nipan makhai taba matamda Handicap Development Foundation gi Annual General Assembly meeting pangthoklagani haina cherol amada paujelakli Mifam asida member khudingmakna saruk yabiyu loinana member oiraba singna makhoi membership renew tawgadabani amadi nauna oiraklaba singna mifam numita hekta enroll tobu yagani haina cherol simakhatari loinana numira sida makhalamatagi loop singna ban general strike athingbada chingba mata tawbiganu haina cherol simakhatana khangalakli
पेट्रोल अमसुंग डीजल की ममल हौखिबा इहिंग नोंगाइदगी हेनगतख्रे पेट्रोल की ममल लीटर दा पैसा मरफू हुमदोई अदुगा डीजल की लीटर दा लुपा अमगा पैसा कुंतरुक हेनगतख्रे हौजिक इम्फाल दा पेट्रोल की ममल लीटर दा लुपा हुमफुमाथोइगा पैसा तरुक पीरे अदुगा डीजल की लीटर दा लुपा यांखैगा पैसा तरानिथोइ पीरे इंडियन ऑयल कॉर्पोरेशन फोंदोरकपगी मतुंग इन्ना मालेंगी ओइना पेट्रोल अमदी डीजल की पोथोक की ममलदा अमसुंग इंडियन रुपी अमदी यूएस डॉलर दा एक्सचेंज रेट खेतनाबदगी पेट्रोल अमदी डीजल की ममल से हेनगतखिबनी हाइरी थाव की ममल हेनगतपसी हंदकी असि थारगा मे था असigi manungda anirak subani पंबयाय मे अमदा पेट्रोल लीटर दा लुपा अमगा पैसा तरुक अदुगा डीजल गिना लीटर दा लुपा अनीगा पैसा मौद्रा मरी हेनगतखिबनी था खरगी ममांगदगी ऑनलाइन शॉपिंग दगी चेनबा कंसाइनमेंट सिंग यौरक्तबगी थौदोक सिंग यौरक्पदगी ब्लू डार्ट इम्फाल मैनेजमेंट न कुपना सेनदुना लाखी लोइनना मणिपुर पुलिस की साइबर क्राइम यूनिट यावना थौदोक असिदा थिगतलबा मतुंग चटखिबा अप्रैल की 19 दा चेनबा मियोय सिंग फाबा ngamki हाइना मैग्नम एक्सप्रेस लिमिटेड ब्लू डार्ट इम्फाल न थादोरकपा चेरोल अमना हाइरी ब्लू डार्ट कस्टमर सिंगा लेनारिबा मरी कायहंदनबा अमदी थाजबा मांगहंदनबा थुबा मतमदा एक्शन लौखतपिबगीदमक मणिपुर पुलिस की साइबर क्राइम यूनिट की टीम बु हाइनिंगाई लेतना थागतपा फोंदोरकली हौजिक सानबगी पाउदा नंबोल यूथ वॉलीबॉल एसोसिएशन सिंधुना नावरेम जूनियर हाई स्कूल की सानबुंगदा ngarangdagi haukiba ahanba state level mini boys volleyball tournament ki ngasi sanakhiba mapan suba likta NYVA नावरेम टीम ए ना YVA ngairangbu point 15 kun amadi 15 taretta aduga tara suba liktana KYVA khoizumana SYDA mutum phibau point 19 kun taruk amasung 15 kunithoi da maithiba pikre जथरकलिबा टूर्नामेंट असिगी तरान माथोय सुबा लिक्तना मिख्या मया इम्फाल ना NYVA नावरेम टीम बी बु पॉइंट 15 कुनिथोय अमदी 15 तरा हुमदोय द माइथिबा पीखिबगा लोइनना तरा निथोय सुबा लिक्तना YPC इसोकना NYDC खाइदेमबु पॉइंट 15 19 19 अमसुंग तरा मंगा तरा हुमदोय द माइथिबा पीबा ngamkhre हाइना टूर्नामेंट असिगी ऑर्गेनाइजिंग सेक्रेटरी ना थादोरप चेरो मना खांगलकली ओडिशा मदी मणिपुर अनि तरुक सुबा हॉकी इंडिया सब जूनियर मेंस नेशनल हॉकी चैंपियनशिप ए डिवीजन के लीग मैच सिंगदा माई पाखरे ngasi sanakhiba championship asigi tara humdoi suba likta hockey orisha na hockey patialabu panjul ani amada maithiba pibangam kibani jatharakliba championship asigi tara mari suba liktana yumbu manipur hockey na sanaroi ravichandra moirang themna मैच की तरह हमदोय कुनमरी अमदी हुमफु हुमदोय सुबा मिनिट सिंगदा पांजल अहुम अदुगा इबुंगो कोंजेंगबमना मैच की 53 सुबा मिनिट पांजल अमगा चनसिंदुना उत्तर प्रदेश हॉकी बु पांजल मरी अहुमदा माइथिबा पिरमलगा चैंपियनशिप असगी सेमीफाइनल चंकीबनी ngasi nungthil sanakhiba 15 suba likta hockey chandigarh na yamna lakchana hockey haryana bu panjul tara humdoi sinoda aduga 13 suba liktana hockey punjab na hockey unit of tamil nadu bu panjul manga ani da maithiba pikre हॉकी इंडिया के मीडियम मखादा मणिपुर हॉकी न सिंधुना खुमलंपाक हॉकी स्टेडियम द चथरगलेबा चैंपियनशिप ए डिवीजन असिदा इंडिया के तोगान तोगान स्टेडियम द यूनियन टेरिटोरी सिंधगी लाकपा टीम 13 न सरुक यारी हयेंग चथरगलेबा हॉकी चैंपियनशिप असिगी लीग मैच मंगा सानरगनी अरोइबदा बुलेटिन असिगी हेडलाइंस अमुहन मियाम द थमसगे बिल अहुम की ऑल पॉलिटिकल पार्टी की टीम प्राइम मिनिस्टर अमदी होम मिनिस्टर सोइदन उनरुगनी अदुबु अयाबा लौनबगी मतम गाइनरी हाइना चीफ मिनिस्टर न फोंदोखरे ILP चनहलु हाइदना महिरोसिन इम्फाल पांगई लंबी रैली चखरे तारिनी देवी की जयसना हयेंग युपु मंगादगी मतम कक्तन उरिबो कांगचुक लंबी बन कौखरे JSC चुराचानपुर ट्राइबल एरिया सिंदा कौकिबा पुंगनी पुनिपान की बन चिंगी महौसागी पुलसिदा चाउना कायदा पीखरे अमसुंग इम्पैक्ट न्यूज की लाइका की वाकत थौरमबु ताबीदुना वाक्स मिनिस्टर अमदी लोकल एमएलए ना इरोय सेंबदा लंबी की फिल्म यंग सिंखरे नुंग लेंगोय हाइबा हौखरे